ngasi numida wairam phongkiba tongan ba manipuri sifongsingi amasung thokiba thaudo wathoksingi maroibi I pausing miyamda thamjagi ahanbada GP Women's College ki student induction program pangthokre GP Women's College Imphal internal quality insurance sel na sinduna college asida nauna mingsanduna BS B Science honors first year gi student induction program amang asi pangthokre College asigi Central Hall ngasi pangthokiba thauram aduda GP Women's College ki Principal Hizam Romi Devi Department of Physical gi head loinana College Students Union gi Vice President oine thaupuriba Associate Professor Dr. M Vidyasagar amadi Teachers Forum GP Women's College ki President loinana Department of Botany gi head oina Dr. Akoizam Nirmala Devi Association President Mathangsina President Member oina seryaki Thaura Madura nauna tamlakliba mahiroi sing teaching amadi non teaching staff sing sakhang maikhang na bagaloinana college da hangdokliba department taragatre ki subject information sing samlakna khanganki Thauram gi sarugam oina college asigi IQ SC gi coordinator Dr. MD Baharuddin Sahana nauna chalakliba mahiroi sing da college asigi lairiba system singi matang marik sumba wafam thamduna khanki NSS amadi NCC na anauba curriculum asida mahairoi singi oina scheme singa sina piriba khudong saba singi matangda mathangsina political science department gi HOD Dr. K Indra Kumar amadi English department assistant professor A Henia Devi na marik sumbu wapam thamki college asigi mathematics department gi HOD Dr. S Samarendrana mahiroi singi dama scholarship ki tuan scheme singi maramda ningthina kan kibagaloidana Manipuri department gi HOD Dr. Waikhom Ramesh na general education science tamlaba matungda makhata na tawbu yaba thabaki khudong saba singi matangda phongdoki hainisu pausida makhata na pali atopa paomana phayengda athauba manga gi maikhum hangdoktun haikalekat thamkhre Lan kirabadi changloidabani Changkhrabadi handokloidabani haibigi wakhalo lairi haina Peace and Protection Committee sakpa phayengi President Angom Jitena phongdokre wafam asi Peace and Protection Committee sakpa phayengna sinduna athawusingi ningsing khubam maikhum hangdokpa amadi haikaleka tambagi thoram ama phayeng konsangda pangthokiba thoram aduga mari leinana phongdokibani thoram aduda kokomi coordinator TS Somrendro Kokomi gi spokesperson case athauba imagi mairagi ko convener RK Sunita phayeng awang laibungi khulakpa en toyai sakpa phayeng makha laibungi khulakpa en borazau phayeng GP administrative committee gi chairperson Angom Gojendro Sengmai AC gi hanigi minister Ningthaujam Bire phayeng apunba nupilo ki president A Thambalai phayeng apunba umang Committee ki President A Laibak Sauna Singbana Athoiba Mithung Lenoki Thauram adugi manungsana athauba mangagi maikhum hangdoknaba matungda athauba mangagi imung singi miyoi singbu ikai khumna butki Peace and Protection Committee sak phayengi President Angom Jitena makhatara dun hai Kuki singna naknana leiba phayeng asi me ahumdagi horakhiba lana duna awaba kya mayuna hale tungi surolna kuki haiba phurubasi Masi yauna phalamdaba oire haina khangaunaba asabu thaudang lauraga maikhumasi hangdopagi thoramasi pangthokani sahi amaga tha ahum subna satharakli balana si loishingi hairabadi nahalna luishin ba yabane dubo barat lenga ki yaka yengdru ngasi phawba leire manipur lenga si barat lenga ki makhar leirabra haina asabu uhang oirakli Lana si thengnabada kiraga sienbagi muhutta ngamthoknaba amasangi Central Force na kuki furup singbu ngaktraba matamdurata makhoi maithigani khangbadigi AR lauthokpa yaroi haina khongjang sangsili masing yamlaba Central Force deploy toriba singdada piriba sakthak asi pamurei aikhoi lana sida leikitraba kaya asina makhataba athauba leiroi khalamani adobang asidi training toriba kaya mapung fana tholakte maramaduna mipum kudimak amata punsinduna iramdamasi kanna bohona si haina mahangna makhata na phongdoki atopa paomna Dr. RK Nayan Sanada tuan award sing piduna ikai khumna bu ulakre Ministry of Corporate Affairs Government of India na sakhanglaba Well-Read Foundation West Bengal na Manipur State Social Welfare Board ki chairman amadi Manipur lenga ki Agriculture Department ki director su Oirambi Dr. Rajkumari Nayansana Devi dangasi tuan film manga na sakangladuna tuan award piduna ikai khumna bu ulakre
ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯂꯩꯕꯥꯛꯁꯤꯒꯤ ꯃꯤꯌꯥꯝꯒꯤꯗꯃꯛ ꯀꯠꯊꯣꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯊꯕꯛ ꯇꯧꯔꯤꯕ ꯁꯤꯚꯤꯂꯤꯌꯟꯁꯤꯡꯅ ꯄꯤꯕ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤ ꯑꯥꯏꯀꯣꯅꯤꯛ ꯄꯤꯁ ꯑꯦꯋꯥꯔꯗ 2024, ꯃꯥꯗꯔ ꯇꯦꯔꯦꯁꯥ ꯁꯣꯁꯤꯌꯦꯜ ꯔꯤꯐꯣꯔꯝꯁ ꯑꯦꯋꯥꯔꯗ 2024, ꯁ꯭ꯋꯥꯃꯤ ꯕꯤꯕꯦꯀꯥꯅꯟꯗ ꯐꯤꯂꯣꯁꯣꯐꯔ ꯑꯦꯋꯥꯔꯗ 2024, ꯅꯦꯇꯥꯖꯤ ꯁꯨꯚꯥꯁ ꯆꯟꯗ꯭ꯔ ꯅꯦꯁꯅꯦꯂꯤꯁ ꯑꯦꯋꯥꯔꯗ 2024 ꯑꯃꯗꯤ ꯁꯔꯗꯥꯔ ꯚꯜꯂꯥꯚꯚꯥꯏ ꯄꯇꯦꯜ ꯌꯨꯅꯤꯇꯤ ꯑꯦꯋꯥꯔꯗ 2024 ꯑꯁꯤ ꯋꯦꯠꯂꯦꯟ ꯐꯥꯎꯟꯗꯦꯁꯟꯒꯤ ꯗꯥꯏꯔꯦꯛꯇꯔ ꯔꯥꯁꯕꯤꯍꯥꯔꯤ ꯀꯌꯦꯠ ꯑꯃꯗꯤ ꯁꯝꯕ꯭ꯔꯥꯅꯤ ꯀꯌꯦꯠ ꯑꯅꯤꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯂꯛꯈꯤꯕꯅꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯀꯪꯂꯥ ꯄꯥꯎꯗꯒꯤ ꯑꯇꯣꯞꯄ ꯄꯥꯎ ꯈꯔꯅ ꯊꯣꯛꯂꯤꯕ ꯏꯔꯥꯡꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯤꯑꯦꯝꯗ ꯄꯣꯏꯟꯠ 9 ꯌꯥꯎꯕ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯈ꯭ꯔꯦ ꯕꯣꯟ ꯈꯨꯔꯥꯏ꯫ ꯀꯨꯀꯤꯁꯤꯡꯅ ꯃꯤꯇꯩ ꯈꯨꯜꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯇꯠꯇꯅ ꯂꯥꯟꯗꯥꯔꯤꯕꯁꯤ ꯊꯤꯡꯉꯨ, ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤꯕꯁꯤꯡꯒꯤ ꯌꯥꯏꯐ ꯊꯧꯔꯥꯡ ꯃꯇꯤꯛ ꯆꯥꯕ ꯄꯥꯏꯈꯠꯄꯤꯌꯨ ꯍꯥꯏꯕꯅꯆꯤꯡꯕ ꯄꯣꯏꯟꯠ 9 ꯌꯥꯎꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯔꯤꯂꯤꯐ ꯀꯃꯤꯇꯤ ꯃꯅꯤꯄꯨꯔꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯗ ꯄꯤꯁꯤꯟꯈ꯭ꯔꯦ꯫ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯈꯤꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯀꯃꯤꯇꯤ ꯑꯁꯤꯒꯤ ꯆꯤꯞ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯇꯦꯁ ꯕꯣꯟ ꯈꯨꯔꯥꯏꯅ ꯍꯥꯏ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤꯕ IDPꯁꯤꯡꯗ ꯂꯩꯉꯥꯛꯅ ꯑꯆꯥꯟ ꯃꯤꯔꯥꯟ ꯅꯥꯏꯕ ꯃꯥꯟꯕ ꯊꯕꯛ ꯀꯌꯥ ꯆꯠꯊꯔꯛꯈꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯄꯣꯏꯟꯠ 9 ꯌꯥꯎꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨ ꯄꯤꯁꯤꯟꯈꯤꯕꯅꯤ꯫ ꯉꯁꯤ ꯄꯤꯁꯤꯟꯈꯤꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗ ꯀꯨꯀꯤꯁꯤꯡꯅ ꯃꯤꯇꯩꯗ ꯂꯦꯞꯇꯅ ꯂꯥꯟꯗꯥꯔꯛꯂꯤꯕꯁꯤ ꯂꯦꯞꯍꯜꯂꯨ, ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕꯁꯤꯡꯗ ꯂꯩꯉꯥꯛꯅ ꯌꯨꯝ ꯃꯩ ꯆꯥꯛꯈꯤꯕ ꯑꯃꯗꯤ ꯆꯥꯛꯈꯤꯗꯕ ꯍꯥꯏꯅ ꯈꯥꯏꯗꯣꯛꯇꯨꯅ ꯁꯦꯜꯒꯤ ꯇꯦꯡꯕꯥꯡ ꯃꯥꯟꯅꯗꯅ ꯄꯤꯔꯤꯕꯁꯤ ꯇꯣꯛꯄꯤꯌꯨ, ꯌꯨꯝ ꯃꯩ ꯆꯥꯛꯇꯦ ꯍꯥꯏꯔꯕꯁꯨ ꯃꯌꯨꯝ ꯆꯪꯕ ꯌꯥꯗꯕꯗꯒꯤ ꯂꯥꯟꯖꯦꯟꯅꯔꯤꯕꯁꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤꯗ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡ ꯑꯃꯅ ꯌꯦꯡꯐꯝ ꯊꯣꯛꯏ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯃꯇꯤꯛ ꯆꯥꯕ ꯁꯦꯀꯨꯔꯤꯇꯤ ꯄꯤꯔꯒ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯖꯤꯟꯅꯅꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯄꯤꯌꯨ, ꯂꯥꯟꯖꯦꯟꯅꯔꯤꯕ ꯃꯤꯔꯣꯟꯕꯤ ꯑꯃꯗꯤ ꯑꯅꯥꯕꯁꯤꯡꯒꯤ ꯇꯣꯈꯥꯏꯕ ꯂꯩꯐꯝ ꯑꯃ ꯄꯤꯕꯤꯌꯨ, ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯔꯤꯕꯁꯤ ꯀꯣꯛꯍꯟꯅꯅꯕ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯃꯛꯇ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯆꯞ ꯆꯥꯕ ꯐꯦꯁꯤꯂꯤꯇꯤ ꯄꯤꯕꯤꯌꯨ ꯑꯃꯗꯤ IDPꯁꯤꯡ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯗ ꯁꯦꯜ ꯂꯧꯔꯣꯏ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯗꯨ ꯆꯞ ꯆꯥꯅ ꯄꯥꯡꯊꯣꯛꯅꯕ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯑꯃꯗꯤ ꯂꯩꯉꯥꯛ ꯑꯃꯗꯤ ꯂꯅꯥꯏꯒꯤ ꯊꯕꯛꯁꯤꯡꯗ IDPꯁꯤꯡꯒꯤ ꯔꯤꯖꯥꯔꯕꯦꯁꯟ ꯄꯤꯕꯤꯌꯨ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯔꯣꯜꯁꯤꯡ ꯃꯦꯃꯣꯔꯦꯜꯁꯤꯡ ꯌꯥꯎꯈꯤ ꯍꯥꯏꯅ ꯕꯣꯟꯅ ꯃꯈꯥ ꯇꯥꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯁꯨꯗ ꯂꯩꯔꯤꯕ ꯀꯦꯗꯔꯁꯤꯡꯅ ꯃꯁꯥꯒꯤ ꯑꯦꯀꯥꯎꯟꯗ ꯁꯦꯜ ꯄꯤꯔꯒꯅꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ꯫ ꯉꯁꯤ ꯆꯠꯊꯈꯤꯕ ꯃꯅꯤꯄꯨꯔ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯑꯌꯨꯛꯀꯤ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯃꯇꯝꯗ ꯍꯣꯝꯒꯤ ꯊꯧꯁꯤꯜ ꯄꯨꯔꯤꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯍꯥꯏꯈ꯭ꯔꯦ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯨꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ ꯒ꯭ꯔꯨꯞꯁꯤꯡꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛ ꯑꯃꯗꯤ ꯏꯁꯇꯦꯠ ꯂꯩꯉꯥꯛꯅ ꯀꯦꯗꯔꯁꯤꯡꯗ ꯊꯥꯒꯤ ꯄꯤꯕ ꯁ꯭ꯇꯥꯏꯄꯦꯟ ꯃꯁꯥ ꯃꯁꯥꯒꯤ ꯕꯦꯡꯛ ꯑꯦꯀꯥꯎꯟꯗ ꯁꯦꯜ ꯄꯤꯅꯕ ꯊꯧꯔꯥꯡ ꯏꯪ 2022 ꯁꯦꯝꯕ ꯍꯧꯔꯦ꯫ ꯏꯪ 2022 ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯥꯒꯤ ꯁꯦꯜ ꯄꯤꯊꯣꯛꯄ ꯂꯩꯇ꯭ꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯀꯪꯒ꯭ꯔꯦꯁꯀꯤ MLA ꯀꯦ ꯃꯦꯘꯆꯟꯗ꯭ꯔꯅ ꯀꯨꯀꯤ UG ꯒ꯭ꯔꯨꯞꯁꯤꯡꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 27.38 ꯏꯪ 2022ꯗ ꯆꯦꯛ ꯃꯅꯥ ꯑꯁꯤꯗ ꯄꯤꯈꯤ ꯍꯥꯏꯅ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗ ꯍꯣꯝꯒꯤ ꯆꯥꯔꯖ ꯄꯨꯔꯤꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 27.38 ꯑꯁꯤ ꯄꯨꯟꯅ ꯆꯍꯤ ꯈꯔꯒꯤ ꯄꯤꯒꯗꯕꯅꯤ ꯑꯗꯨ ꯍꯥꯟꯅ ꯀꯨꯀꯤ ꯒ꯭ꯔꯨꯞꯀꯤ ꯂꯨꯆꯤꯡꯕ ꯑꯃꯗ ꯄꯤꯈꯤ, ꯑꯗꯨꯕꯨ ꯀꯦꯗꯔꯁꯤꯡꯗ ꯕꯦꯡꯛ ꯑꯦꯀꯥꯎꯟ ꯍꯥꯡꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯕꯗꯒꯤ ꯁꯦꯜ ꯑꯗꯨ ꯄꯤꯕꯅꯤ꯫ ꯀꯦꯗꯔꯁꯤꯡꯗ ꯃꯁꯥ ꯃꯁꯥꯒꯤ ꯕꯦꯡꯛ ꯑꯦꯀꯥꯎꯟ 22ꯗꯒꯤ ꯍꯥꯡꯍꯜꯂꯤ, ꯃꯁꯤ ꯑꯣꯏꯔꯕꯗꯤ ꯃꯁꯥꯒꯤ ꯑꯦꯀꯥꯎꯟꯗ ꯁꯦꯜ ꯄꯤꯔꯒꯅꯤ꯫ ꯏꯪ 2022 ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯁꯦꯜ ꯄꯤꯕ ꯂꯩꯇꯦ꯫ ꯑꯃꯔꯣꯝꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ MLA ꯀꯦ ꯔꯟꯖꯟꯍꯪꯕꯨ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯈꯨꯜ ꯉꯥꯛꯄ ꯀꯌꯥ ꯌꯥꯝꯅ ꯂꯩ, ꯃꯈꯣꯏꯗ FIR ꯄꯥꯟꯕꯒꯤ ꯊꯧꯑꯣꯡ ꯂꯩꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯍꯥꯎꯁꯇ ꯐꯣꯡꯗꯣꯛꯈꯤꯕꯗ ꯏꯔꯥꯡ ꯑꯁꯤ ꯈꯨꯗꯛꯇ ꯊꯣꯛꯄ ꯑꯣꯏꯕꯅ ꯅꯍꯥꯁꯤꯡꯅ ꯚꯣꯂꯟꯇꯔꯤ ꯑꯣꯏꯅ ꯊꯣꯛꯂꯛꯄꯅꯤ, ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯅꯕ ꯍꯥꯏꯕꯒꯤ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯩꯇꯦ, ꯂꯩꯉꯥꯛꯀꯤꯗꯤ ꯈꯨꯠꯂꯥꯏꯁꯤꯡ ꯁꯔꯦꯟꯗꯔ ꯇꯧ ꯍꯥꯏꯕꯅꯤ, ꯃꯁꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒ ꯃꯔꯤ ꯂꯩꯅꯕꯗꯤ ꯂꯥꯟꯒꯅꯤ, ꯂꯩꯉꯥꯛꯀꯤ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯍꯩꯗꯣꯛꯄ ꯌꯥꯕ ꯌꯥꯗꯕ ꯀꯌꯥ ꯂꯩ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ꯫ ꯏꯁꯇꯦꯠ ꯑꯁꯤꯗ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯟꯕꯗ ꯃꯇꯝ ꯈꯔ ꯆꯪꯈꯤꯒꯅꯤ, ꯇꯞꯅ ꯇꯞꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯂꯛꯇꯨꯅ ꯖꯤꯔꯤꯗ ꯃꯤꯑꯣꯏ 139 ꯉꯁꯤꯗꯒꯤ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯖꯤꯟꯕ ꯍꯧꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤꯕꯒ ꯂꯣꯏꯅꯅ MLA TS ꯂꯣꯀꯦꯁꯣꯔꯅ ꯃꯍꯥꯛꯀꯤ ꯀꯦꯟꯗ꯭ꯔ ꯗꯨꯂꯥꯏꯊꯥꯕꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯂꯛꯂꯤ, ꯑꯗꯨꯕꯨ ꯁꯦꯀꯨꯔꯤꯇꯤ ꯄꯤꯔꯕꯗꯤ ꯃꯍꯥꯛꯀꯤ ꯀꯦꯟꯗ꯭ꯔꯒꯤ ꯗꯨꯂꯥꯏꯊꯥꯕꯤꯒꯤ ꯈꯨꯜ ꯈꯔꯗ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯏꯃꯨꯡ ꯈꯔ ꯍꯟꯖꯤꯟꯕ ꯄꯥꯝꯂꯤ ꯍꯥꯏꯕꯁꯤꯗ ꯁꯦꯀꯨꯔꯤꯇꯤꯒꯤ ꯃꯤꯑꯣꯏꯁꯤꯡ BSF ꯑꯃꯗꯤ ꯏꯝꯐꯥꯜ ꯏꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯀꯣꯛ ꯊꯣꯡꯕꯁꯤꯡ ꯀꯧꯔꯒ ꯍꯥꯟꯅꯒꯤ ꯌꯨꯝꯗ ꯍꯟꯖꯤꯟꯍꯟꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯍꯥꯎꯁꯇ ꯐꯣꯡꯗꯣꯛꯈꯤꯦꯅ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯔꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯝꯃꯤꯟꯅꯁꯦꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ꯫